Miras khoi theory of trees is German gi quite gi power theory ni idi adudane moi gi all these superstructures hagalise mayol gi si khoi gi manipur ji pambi moina lordi pambi du gi makha da leriba khoi gi marado marasi adu gi matik yamna phasna kalingai nong si silapda tu de ko maradu ju khara kitang khoi ji bera he leba adagi di trunk kana magi pambi du hogolai du adu su miyam haiba tare madu kya su sum phalak aduga aduna horen crown ji magi masamareng phandoktana mai yandana upambi magi phaja magi maru values myam phangada su khara uraktaba khudamoina politically economically socially awmakse hojisi sum khara maning han bai tare aduna yamna phajadaba wahida laiba khunai ji pukpat patlabra adu agadi loi khotoga magi manung di mayonam di yoridana adugi mayondu culture tawraga adi nurturing tawraga anobu manipur magi pambi ma phajana hogalakpagi mathau ta habdu mieng aduda thamangpa maleba maramdi kenoda akhoi ji socially politically economically khara dum commendable oidre in short it's not commendable at all ka lenga ki hairo akhoi miyam ji politics involvement litre maru oigraba policy thausil thorang semdana program yam tawdana for the welfare of the people tawgada policy maker policy implementation tawgada miyam duju kari haidong no khangdre mai interest ta lepaki miyam gi interest ta toroktre lepaki wena toroktre aduna political involvement leiba miyam ji darkar ore pra haidi kenada so long as miyam na political involvement leraga di attentive public si puthokpang amagadi ngasi khoina wari ba posiju leiroin khalleba aduga economy su khoi si mi pantang mangre mayon gi sida yamna phajana thamiji ahum ji lam amagi yosabi makhong ahum phajana leiraga potu state tu thangkalaga legada ba yosabi makhong ahum ji yam solopagi potu neba mami tarse semilon de ju pura nga thare hinge chainga yaurga hing bai tare chainga du thokadi bom tu deba delhi da nga thare ade khoi leiba miyam sing sina magi khari haini khara lak tana phoidana ade kair popor khadu munnabada haibaduna yam maru mi oire thodok thokbada function of the chief guest oile wari boba adegi miyam gi niko ina haibada kaim tawgidre adegi low singu bai se khoi gi khwaidegi maru oiba posi lengang su hanna yengdre low singu ba kambuna su sina khoi hingbang ngodra haibagi confidence wala khreko adumaina economy gi posida hiram khidum trade sungaire karbar su volume si yam thina handore khre akhoi yoliba pot toriu myam ji miyam gi atoba mapan gi sendong pibdong tobagi loinamak si isam samna nga tharaga chenga gyorga hingbadong tobagi pot leiba adai social de su ngaire iramdam ji gi channel launch magi khoina culture is kai mona te miras culture is society du gi rules samaneba madu il dana follow tok dana la kandu da khunai du phajana pukhalakada potu jo khoi ge ngasidi ayamba du ignore to khunarapa aduna self seeking wa mi myam henkalakpa adegi moral wat pa mayama henkalakpa adegi mari pa nungsiba taseng nungsiba potsi lerekta ba adegi isam samna thaini gi pai pusina toromisi value sharing neba akoina hard working ga na mayol na yam kan thamije atei na teba akhoi value sharing neba pa ching turel upal wapal akhoi lejariba labuk lamang myam ji takat na sinarga mipan tang dang hingam le pa amni dana akhoi gi history da akhoi gi trade yomoba trade and commerce yomoba akhoi no single por pani pusun de akhoi digi yon bangak taneba ado nupilan 1939 je akhoi digi cheng puthokinu haibagi lan neba ngasina cheng pusalo haibe lan neba sei hundra kai tumurage ba now the question is si mayona hangai se aduna socially economically politically loinaba it seems to be faded away ko adu edi kai do bagi anobu change ama sagi mayondu phajana sengolakpa ji majondu le di kai kai dina pura mutkhiba adegi maru du mangi ba di kai dina bo mayondu phajana leimni na mayondu semkalaga socially politically economically yam commendable mongda laknabagi adugumagi revolution amaneba sida khoina mira jengba yabse khunai ama chakut baji relay race neba
adi miron duna mai flag paraga lamjen chen khanar paduda starting chelakadaba ahan kangbu mayai de sembi gadaba mayai ba kangbu naha magi goal du yorom daida pai dana chengadaba kangbu gi miron sida akhoi gi se naha jing na oina khoi gi warau bugi pot lakreba maram de khoi chengkhalakadaba na chengkhalaktre natra adagi adehena chengkhalakpa na chengkhalaktre sumai lagadi khunai si mang batare na malem gi all these senses ngasi makki keno se khoina national youth day ga chamana na global gi zu world national day pangthui dana ba ado latin america na south africa da satra me amje thousand khujing oirga apartheid regime na hat khib me amdo adugi potu ju global gi na jumsi ngasi budi pangthok te moi na tongan bamni ko moi di mathang da august kum da oramni ai russia da pangthok ni ga torise adu maina ahong balak pasung sida naha singi thodang si yamna effective oigale aduga moina jurina porto je khoigi hayeng khale di ngasi gi na myam si khoina ngasi leriba all these different actors of the state si moina loi woi doini dana aduna aidi yamna sigi loriba thodang se role se yamma sakhangna loba thodang woina adagi mi yamna ju yam yagre all this my concert sida leriba sing sida public support in any part of the village sida ko moina thongan da puthokpa athen posi without number yengda tu jungmam pueba that means people's masses understand taweba the sense should be brought by them as aduna aidi aina khanjabada naha singna thodang lawri simak silobam thoena khali ko